Sangbanaba atiyagi makada pakna sandokriba asangba labuk. Labuk tu pauna mayek thokna chatliba apik palauri machasing. Kayada ningthiraba. Ingel loirak poibagi mabuk thana sangbanaraba labuk ki phajaba thabada loiroi. Khunggangi nupa machasing tu tungun macha makhwangda kiduna ngarang labuki kachin-kachinda thumlamba lungsingdo kainari. Yahau nganba miyoisingna puran biduna kaithokpiramba lusu yauri. Yengbada kumhaini mahai magi thokba labuk maikai panglaknabasu yaurakli. Likhatpada ngairiba phau charongda khoiningna yanthaduna tongbadu tomal kanna makhon thokna lawi. Sine he onthokpanine handakti lausingse tinchi onthokna kankheda. Phau thok chongani haiba pokningse Hasa phat kidreda. Tanjadu ibelaido prap chelai. Mache na chelakpado ubada tomaldu pakhatna. Kari tawragi iche onthokna nganna haidorakleda. Inautot nachanupido ngarangdagi halaktre. Chenba chongba haido tawra male. Iche de watanabasu nangonda natana kanada tanani. Nang amuktana phigado amukta homlura. Koyo helibo onto ida mahakbu mamangda 12 loisinaga college tamkhibada ngaikibadai ni iche loisinda busu hanadi walam kinine khalai de gino handakta third semester ni kariba se nanga muktane yum phaudu yorusilo iche ithanda kari tawdono koksingawi mihak leiradi milaklani ado iche chenba chongba haiba iche na takpiribadubo Chumbu chumbirabo. Chumli. Amonda pau pirakli. Nupa machado. Infaldagi oibajari. As. Khoi kade. Khara thakkena ba imong oirani ne. Ija nupi ki marai bakta sumthokla haiduna tamnamlaban. Masida laire ina khunba haiba ma karisu leitida. Se yumda leibiramo. Ai iru phatlo tholaga phaijom pumya chetlaga thona yongba toroklage. Nachanupiga punna laklagi. Phare. Ibungoton iche chale. Ado khara thoruko iche halamlage. Wadu hairamlaga ibelei khonglai thuna prap chatkri. Tomalga ibelei ga het pokminaba machingbok pani. Ibelei gi mapamga magi mapuroi bagi yumga adum naknari. Leikai amatana ni khaliba. Onthokpani mapasu leijadrabe Mama macha khakta leijabado het chenthokri. Mama ibelei kapsu kapni kapthokpasu ngamda. Mayam lakpagi chana thaknaba singsem sari. Karisu nungaiba imungdi nate. Lau sangam ani khakte yohelegi leikidraba mapa ibungona macha nupigi thambiramli. Chaba thakpadu wachadabani mama macha khak leijabado. Haina tomaldo mapi phingau setlaga Laikagi ahal aniga loinana changai. Aduga mangongi mamang ona thariba phaktuda phamthari. Aduga mangongi mangsok thangba adomda nupa mayum laklaga phamnaba haiduna phak amasu thaduna thamli. Laikagi nupi macha kharasu laktuna ibelena chanum chanaba sem sabadu mateng pangnari. Ngaihak leiraba matungda thongalda angauba machugi kar ama khamkibado mayam pumnamak urai. Nupa mayunggi miyoising ni haiba khangladuna tomal mapi maroldu semjili. Masanan ba ahal ahong janglaknibado mama ibema ibelay suuri. Manggon yaurabada haunabi matung ina nupa mayum bakti tawnay. Ibelay su mapi maroloy silaga nupa mayumga hairap mayok na morada thaduna phamli. Nupa mayumgi lakliba ahan singdugi mayay thanglibado nupa mapani. Nakandagi nupa mana hairai. Sum tawbani. Pause hanabude honda ngangsingnasu hairan krabani. Ichegi chanupido. Aikai inausigi machanupa yaimada masa yana chana chenjarakle. Pause dang handokjagi haiduna aikai lakjaribani. Wadu hairaga nupa aduna ingit tawduna nupagi mapaduda bakti amatang tawnaba hairi. Nupagi mapado
Tomal hoi amade ibelei hoi da bhakti tawi mayam su bhakti oi Tomal tapna yam nungai jare ta do hoi ngan langbira pa si muk nungai ba ani suje hoi phare itana pido masana yana chachare takpira banina thoidok na diwasi leitre ado ichena kari ba hainba leirade dum haibiu ibunga iche gidi inau singna si tawse haibudo yaje adubo ibunga aigi chanu pido yamna ngangdi oiribani mamang chehida 12 thakibada naijari mapasu laikidre aduna magi mamaga karino ibungo hoina tanabiraga si tawse haibudo khanabiro nupagi mapado tapna nuktuna dumak khamlai iche nanaugisu ichayai mado angang oijari hoi imau nupidagi budi aigi chanupaduna kharade halagane ichado masagi thabaga masu tawjari sainik satra oina horopana masagi chayi kun changlakpada NDA selection fanglaba matungda Dehradunda training loisili aduga hajukna patnada army commando oina thabak pujari handakta chayi kun manga mapung phari Tomal tapna nupa machade icha nupi ga yengnabada onthokna matik jare aikhoigidi sembasu loijatre aduna haujingma matam letna duna lohong khayong baibado kharadi kumang chawsingadra khali aikhoi ichege mot amata sutasi ibelei sor ama sangna hontharaduna hairei ibungo ngasigidi chatnabigi matungina ichanupigisu machindagi wakhara sudajarege aduga numit ama muklepnaraga wafamase aikhoi pula phaminaduna leikhai tanarase nupa mayumgi ahal singdusu hoi hoi haiduna yanari nupi mayumnasu yohelebu kharanganna thingbirakna bahairei pumnamak hoi hainaduna khurumnaraga hannakre Bimoldo majanupagi nupi haidokpa halaktuna harau harau changlai magi khongloi oiruba ahansingdusu hannakre Bimol tapna changlaktuna sofa da phamtharai Bimol gi loina bisitaldo prap changsilaktuna hanglai tamo ibimohoi gi mungna kari hairoglage lohongloi gaina hairakpra haiba aidi imause onthona nuksikre lohongdaba yaroi ko moino hongloi hairasu sida chawna hekta aina hongdoini hai mama amukta tumi leiko icha napagi ahanba jatrabu kai bahunabro hongani ne adubo numit afaba ma mukyenlaga aikhoi amuk chalugadabani sital haujikta da sor hontharaga hoine imause onthokna nuksikre lohong kai hongdabu yaponte moitamo mane maina pamjaba imau haido chap chana thokle injena tapjariba mong iha hajade haiwane lairik laisu haira lohong laba matung sida leiraga aina college da mingchan sinbiduna tamangani aduga tapta khai sel namsilaga thabakamba hekta holaga loire natra tamo mama nang mana maulak lena harau bada loire da hai namau ni pido horeng thin bado kharang anna thinbiro haire iche hoy magi mama hoina kanna haire aduna nangna thopai maudo hajaraba taw aduga thinchiko ho karino takbiri badubo migi imaugi sana lekol phiron loina suna lairurabani aina de akhoi thoibi hauraga mani chan jewelry degi ready made ki sana mapak lairuri khanagi necklace sana yan thabi loi sure khudop achauba masu is aduda sunateda Robert Nauremdagi Rani Phi khwaidagi phajabi atangbi amasu khaluri phanek mayek naibasu lawrakle maduga blouse leirakle is sital aigi imaubu tajok na thingadro ha hoida nangdaro namau nungsirise is imaunaga babung kaina kobagi khunungsidudi leite nungsibada mama aina mako haido hek oibagi sumkhara lemthokpasida imause nungsidabasi mangai horel sel nungsu hapigena ATM dagi
prek prek lauba jamnga jepi kunni salakli basi is aisu imaugi haptauri bani as anganga oire onthona rusi haibani mi tamu nangbo thabai inkhangna phariba mathun mayani yangliba yamna phai haiba aikhoi imausi yamna susingi ko aigi mause manem ai khangi yare 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 thagat man khri mause nacha nupa de kadai jakre machi ahan di yorok labla macang nupi siklau biduna amuk kadai da jakre machi budi moi mabai ga ngasai na lakhrabani mathak ta mauga leramgani nacha nupi atombi sina marona ma manam asidane naptuna leikre wado hainaraga bimol ga sital ga do harau harau nokminei nongthel ke pung ahum makhai mukta silai yo hele do ke baloire hana na phajuduna leiriba saktam aduda kesing badude mithakle siriba sanalupa phirol singduna hena susana gi mathakta tampha thenbagum thokre tumina ke baloiraga yo hele do aje gi phamung aduda phamduna nontharap tawna leiri ikai bana suloirabani adubu imung sigi miyoi singna luna tawbiba mahakpu nuksibiba ubada mathamoidu mamondokje yohele haifet luktharuraga non khalakpada ajedu nuklaga wangjong wangna makhut pulaga yohele bu yengduna leirambaduna khangprek khangi ima as khangi dada amahaga amta hairakti as ado nang kaidobugi janglainu thocho ima hoyuraga ikai jeheba tho haibadada wado hairaga yohele makhut machaduna ajegi thabaktuda illi machi lengbadi natte ahena yohele ki makhuttu ta pharaga mangolungda phatching seli aigi apikpisi chat khidore thin khidore na aigi thamoi mi himsina chalen kino khamo khamona makhon thona hairi amdo tu sibo amda pathara mo pepe as dada tho chalo ba ima oina uraga yamni kaiba si kuchi thado piroba nakhut achobaduna sum paisinduna leibado yamnai haiba si thado piro si aigi nupi gi makhut paijabani kadoge kushi ipode migi makhut pairaba sunata basibo kadoge yam painu draga wai dalore kaino wadu hairaga ajedo khara saujina ba saduna yoheli gi makhut thadoi yoheli de saurini haiduna leithokliba magi dadagi mataududa sum nokninglai nungsibasu asum helaktuna tapna hairei khudang sigi baithoklira dada se pairose as phagi tawbane bai se minangang basu tabide aibu dadana haiba indaba matanga yawkhrabra aidi nahan gaibu khangde dada sidi ngarau yam chawgalamina wadu hairaga yohele do tik tik nokthorei nayadli gakano apipe nang naya higat bravo chei bijani khangdri aina kari lan bai chaina kandoino dada nang ni chenchi hairasu adum chele na troisa ai sum kapni lai ko wadu hairaga yohele taru taru bi misna anidu ihauna kakke torei aje mamai do onchi laklaga yohele bu phat matha do konchili kido kaptuni dana de nangi mikipi yengbanam lo yipikpe dumai haigan dada sauraga thabak mafamdagi sukan hanjawai ko nang dumai sum tawrade yohele tapna magi dadagi mamita yengduna dada yarise sauruba adumaina haloi haibado aingonda haibigano haiba dadana dumai hairaga ai kamai nungaidunu ai dada yauduna hingba ngamloi haiba aigidi dadana pumnamak oikrabane aje mamondok-lai ho adumaina wa haibudo nungsin hairaudana napina khara kesinarade pukningse hekta pethakiba kariginu sibo pipe adagi maramdi aidi khangjade dadana thanta hangjo aduga adum aingonda dadana apipi kawbuda kawakanuko mine isa yam pikpa man kheniba dadana a put taru khet kai wanglaga
ꯑꯩꯅ ꯗꯗꯥꯒꯤ ꯊꯕꯛꯇ ꯂꯩꯔꯦꯅ ꯑꯩꯕꯨ ꯑꯄꯤꯛꯄ ꯍꯦꯛꯇ ꯀꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯦꯗ꯭ꯔꯤꯡ ꯄꯦꯗ꯭ꯔꯤꯡ ꯉꯥꯡꯕꯗꯅ ꯌꯥꯝ ꯍꯩꯔꯦꯗ ꯍꯩꯅꯨꯗꯔꯦ꯫ ꯅꯪ ꯁꯤꯇꯠꯂꯨꯔꯣ? ꯌꯣꯍꯦꯂꯤ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯤꯠꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯄꯨꯟꯁꯤꯒꯤ ꯗꯗꯥꯒꯤ ꯇꯨꯡ ꯏꯟꯖꯔꯒꯦ ꯈꯟꯖꯗꯨꯅ ꯈꯣꯡꯁꯦ ꯗꯗꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯑꯩ ꯑꯐꯕꯁꯨ ꯈꯪꯗꯦ, ꯐꯠꯇꯕꯁꯨ ꯈꯪꯗꯦ, ꯑꯆꯨꯝꯕꯁꯨ ꯎꯗꯦ, ꯑꯔꯥꯟꯕꯁꯨ ꯎꯗꯦ꯫ ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨꯅꯤ꯫ ꯗꯗꯥ, ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯄꯤꯁꯤꯟꯊꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯃꯤꯠꯀꯤ ꯕꯤ ꯗꯗꯥ ꯈꯛꯇꯅ ꯇꯩꯊꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯑꯔꯨꯕ ꯋꯥ ꯉꯥꯡꯂꯤꯕꯅꯣ? ꯅꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯃꯄꯥꯟ ꯅꯥꯏꯗꯦ꯫ ꯗꯗꯥꯅ ꯑꯩꯒꯤ ꯌꯣꯍꯦꯂꯤꯕꯨ ꯅꯨꯡꯁꯤꯕꯁꯨ ꯃꯄꯥꯟ ꯅꯥꯏꯗꯦ, ꯃꯤꯅꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯈꯟꯖꯤꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯒꯅꯨ ꯌꯣꯍꯦꯂꯤ꯫ ꯗꯗꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯗꯩ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯀꯦꯂꯦꯟꯗꯔꯗ ꯈꯣꯠꯆꯤꯟꯕ ꯍꯧꯔꯗꯕꯅꯤꯀꯣ꯫ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯎꯀꯣ ꯗꯗꯥ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯃꯦꯀꯞꯇꯣ ꯑꯩꯁꯨ ꯈꯧꯔꯥꯡꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯅꯈꯨꯠꯇ ꯀꯨꯟꯗꯣ ꯄꯔꯦꯡ ꯄꯥꯏꯔꯒ ꯉꯥꯏꯔꯝꯕꯗꯣ꯫ ꯑꯁ, ꯃꯦꯀꯞꯇꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯤꯗ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯊꯃꯣꯏ ꯑꯅꯤꯃꯛꯀꯤ ꯇꯣꯔꯕꯥꯟꯗ ꯌꯩꯕꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯔꯣꯠꯄ ꯃꯔꯤ ꯑꯣꯏꯈꯤꯕꯅ ꯐꯥꯖꯤꯟꯕ ꯉꯝꯖꯗ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯑꯖꯦ ꯆꯤꯡꯁꯤꯜꯂꯨꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯅꯛꯅ꯫ ꯈꯣꯏꯔꯨꯅ ꯃꯩꯔꯤ ꯐꯪꯕꯗ ꯄꯣꯊꯥꯕꯒꯨꯝ ꯌꯣꯍꯦꯂꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯤ ꯃꯥꯒꯤ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯟꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯩꯕꯗ꯫ ꯑꯖꯦ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯣꯍꯦꯂꯤ, ꯇꯥꯕ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯗꯣꯏꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯑꯖꯦ ꯇꯞꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯌꯥꯎꯕꯈꯩꯗꯨ ꯂꯣꯏ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯁꯦ, ꯑꯩ ꯃꯁꯤꯡꯒ ꯈꯪꯗꯦ, ꯅꯪ ꯄꯨꯅ ꯄꯨꯔꯣ, ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯣꯏ ꯄꯤꯔꯒꯦ꯫ ꯑꯁ ꯗꯗꯥ, ꯌꯥꯝꯃꯜꯂꯦ ꯄꯩꯁꯥꯁꯦ, ꯗꯗꯥꯒꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ꯫ ꯁꯦ, ꯑꯩ ꯂꯨꯄꯥ 500 ꯈꯛ ꯂꯧꯒꯦꯕ꯫ ꯅꯪꯁꯦ ꯑꯩꯕꯨ ꯌꯣꯟꯕꯤꯒꯦ ꯁꯤꯔꯣ? ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒꯅꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯣꯏꯁꯦ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯛꯑꯦꯅ ꯍꯪꯂꯒ ꯅꯪ ꯀꯩ ꯈꯨꯝꯗꯣꯏꯅꯣ? ꯂꯨꯄꯥ 500 ꯈꯛ ꯄꯤꯔꯛꯑꯦ ꯈꯨꯝꯂꯨꯒꯦ ꯍꯥꯏꯔꯣ? ꯍꯥꯏ, ꯄꯥꯏꯁꯤꯜꯂꯨ, ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ, ꯑꯔꯦꯝꯕꯗꯅꯦ ꯅꯄꯛꯀꯅꯤ꯫ ꯑꯁ, ꯗꯗꯥ ꯍꯣꯏꯒꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯀꯦꯒ ꯀꯥꯎꯔꯤꯒ ꯑꯗꯨꯝ ꯑꯦꯛꯁꯟꯗꯗ ꯂꯩꯀꯣ꯫ ꯗꯗꯥ, ꯑꯩꯕꯨ ꯌꯥꯝ ꯐꯨꯕꯤꯗꯣꯏ ꯃꯥꯜꯂꯦ ꯍꯌꯦꯡꯋꯥꯏ꯫ ꯀꯥꯏꯗꯩꯅꯣ, ꯏꯇꯨꯕꯨ ꯐꯨꯏꯔꯣ? ꯅꯨꯄꯤ ꯐꯨꯕ ꯅꯨꯄꯥ ꯀꯥꯏꯗꯨꯗꯤꯅꯦ ꯌꯥꯝ ꯑꯄꯪꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯗꯧꯕ ꯅꯨꯄꯥꯅꯤ, ꯐꯨꯅꯤꯡꯂꯁꯨ ꯃꯣꯟꯗ ꯐꯨꯏꯌꯦ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯑꯣꯏꯗꯣꯏꯅꯤ ꯃꯤ꯫ ꯗꯗꯥ, ꯌꯥꯝ ꯉꯥꯡꯅꯨꯕ, ꯄꯥꯕꯨꯡ ꯑꯣꯏꯅ ꯇꯥꯔꯗꯤ ꯏꯀꯥꯏꯌꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯇꯜꯗꯨ ꯈꯧꯗꯦꯝꯂꯒ ꯆꯪꯉꯛꯏ꯫ ꯑꯅꯤꯗꯨ ꯏꯀꯥꯏꯔꯗꯨꯅ ꯁꯠ ꯂꯥꯞꯊꯣꯛꯅꯩ꯫ ꯁꯤꯇꯜ ꯃꯆꯥ ꯑꯖꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯧꯒꯤ ꯁꯦꯜ ꯄꯤꯔꯕ꯭ꯔꯥ? ꯏꯃꯥ꯫ ꯁꯤꯇꯜ ꯌꯣꯍꯦꯂꯤꯗ ꯅꯣꯛꯂꯒ, ꯕꯦꯝꯃ, ꯑꯩꯈꯣꯏ ꯏꯃꯧꯕꯨꯅꯦ ꯑꯃꯨꯛ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯍꯥꯏꯅꯔꯒꯅꯦ ꯂꯧꯕ ꯂꯥꯛꯂꯒꯦꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯧꯕꯨ ꯅꯪꯒꯤ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯇꯧꯍꯩꯗꯦ, ꯍꯥꯏꯐꯦꯠ ꯏꯕꯨꯡꯉꯣꯗ ꯈꯨꯔꯨꯝꯂꯝꯃꯨ, ꯑꯗꯨꯒ ꯊꯣꯔꯛꯂꯨ, ꯃꯄꯥꯟꯗ ꯒꯥꯔꯤꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯤꯇꯜꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯌꯣꯍꯦꯂꯤꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯛꯂꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯗꯗꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯌꯣꯍꯦꯂꯤ ꯑꯖꯦꯕꯨ ꯇꯨꯡ ꯑꯣꯏꯅꯅ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯕ ꯍꯧꯏ꯫ ꯑꯍꯤꯡ ꯑꯖꯦ ꯌꯣꯍꯦꯂꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯈꯪꯐꯥ ꯐꯥꯏ꯫ ꯌꯣꯍꯦꯂꯤ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯍꯥꯡꯍꯧꯔꯅꯤ ꯈꯟꯕꯗ ꯑꯖꯦꯗꯨ ꯋꯥꯗꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎꯀꯣ ꯌꯣꯍꯦꯂꯤ꯫ ꯌꯣꯍꯦꯂꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯃꯨꯛꯇꯪ ꯅꯣꯝꯂꯝꯂꯒ ꯃꯈꯣꯡꯗꯨ ꯊꯥꯡꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯊꯨꯖꯤꯟꯅ ꯑꯖꯦꯒꯤ ꯁꯨꯇꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯗꯨ ꯈꯔ ꯊꯨꯖꯤꯟꯅꯕ ꯑꯍꯟ ꯃꯁꯦꯟ ꯋꯥ ꯇꯥꯟꯅꯔꯛꯏ꯫
अफबा लाइचा लेतबा ततना खोटना लेतबा नुमित अमा थिरकपदा हियांगैगी था नतना लेत्रे हौजिक्ते इंगा इंगिन हाइबदु ओइबनिना लुहोंग कायोंग हाइबदुदे हेक नुंगाइजद्रे इमुंग अनिमगना अदुना मतम खरा था खरादि चोंथारसे हाइदुना वारेपनरे नुमिदांगदो अजेदु योहलिदा कॉल तौरए कमदोबा लुहोंगबदे आ हियांगै था यौख्रे असी यौना चोंथादुना ऐ लेबुदि यारोइदबनिना अमुक चंगदुरगा लुहोंग थादा थोलकपदा तारेने करीदि उपायले अहन मसिन यानेखिबा वाफमने ददागा ऐगना कगलबसु याबा वाफमसु नथे नाइबदाबा नत्रा नंदि ऐना वारिबसे सुखंग खंगलिरोने मीना सिदा ऐगी नुपिना ऐगी नाक्सिदा लैरेने हाइदुना वाखलगी दला मथोन मथोन सागलोरे उपाय लेतेने तेगलगा ख्वांगसिदा नलेने ददा यारिसे ददा दुम फजना मतम खरा चंगबिरुरो ऐ ददाना लाक्ट्रिबा मिकपा फाव मिचे पुनसिलगा ngaijramge ateidaga yengjaroiba ngamsu ngamloidabada nachindo thirano pipi ai lakpa ngairamdoini kaina nang ai naktaga leramnatine lam henbagi nanado leithatkadabani hoi hoi dadana phubigera khawbigera dadagi narane usi tawbiru ai ayo kawbaga haijakhara ish dumainaga narai ke kolaga keragano haiba Hamoy mingolse habal chung lehewane apikpe nang aigi naktaga leramnati ko lehudabase aigi leba farabani dadagi marai chakrido ai khangba ngamloi haiba is aina nangbo yam thina thina tawibase mangairene huatagadi ado pikpe hayeng nang khoida mawoirasu college adum tamuko laik dingam lekhai tamandoini dadana dada ऐदी तो लगे खलिनी मवोइरगा कॉलेज काबदो याम इकायबा युहेली अमदे अजे वारी कन्न सानेरिंगै चैरक्तुदा युहेली की ममा इबेमा इबेलैदो फिरांग सेपा नुपा खरा तुंग इलकलगा युहेली की मिटमांगदा लेपलरी मखुतसु मतिक चाबा खुलाई पाइबा मियोय ngaktani युहेली नुपा सिंगदु उबदा खंगप्रेक खांगी फोन पाइरिबा अजेसु युहेली न तुमि लेखिबदुदा हलो हलो न कन्न लाउरी नोंमै असंबा पाइबा नुपा मना युहेली द फत हाइरे होंदो अमुक थमको